ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤꯁꯁꯤꯡꯗ ꯄ꯭ꯂꯦꯟꯒꯤ ꯑꯍꯣꯕ ꯃꯆꯥ ꯑꯃꯅ ꯁꯥ ꯂꯥꯟ ꯁꯥꯕꯒꯨꯝ ꯂꯩꯔꯤꯕ ꯄ꯭ꯂꯦꯟꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯐꯥꯕ ꯉꯝꯗꯕ ꯃꯈꯩ ꯄꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯔꯤꯌꯦꯂꯤꯇꯤꯗ ꯂꯥꯛꯄꯗꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯃꯆꯥ ꯑꯃꯅꯗꯤ ꯐꯤꯂꯝꯗ ꯎꯔꯤꯕ ꯑꯗꯨꯒꯨꯝꯅꯗꯤ ꯊꯣꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯅ ꯍꯣꯕ ꯑꯃꯅꯗꯤ ꯂꯩꯔꯝꯕ ꯄꯨꯝꯕ ꯄꯥꯏꯊꯣꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯤꯖꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ 28 ꯑꯦꯄ꯭ꯔꯤꯜ 1988ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:20 ꯇꯥꯕ ꯃꯇꯝꯗ ꯍꯤꯂꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯊꯥꯗꯣꯛꯇꯨꯅ ꯑꯂꯣꯍꯥ ꯑꯦꯌꯔꯂꯥꯏꯟꯁꯀꯤ ꯆꯍꯤ 14 ꯁꯨꯔꯕ ꯕꯣꯏꯡ 737 ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯐꯛꯇꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯕꯗ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯂꯥꯏꯅ ꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯂꯦꯟꯗꯤꯡ ꯃꯇꯧ ꯀꯔꯝꯅ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯍꯣꯅꯣꯂꯨꯂꯨ ꯇꯝꯅ ꯄꯥꯏꯔꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯍꯋꯥꯏꯒꯤ ꯑꯔꯣꯏꯕ ꯁꯣꯚꯔꯦꯟ ꯃꯣꯅꯥꯔꯛ ꯑꯣꯏꯔꯝꯕ ꯀ꯭ꯋꯤꯟ ꯂꯤꯂꯤꯌꯣꯀꯂꯥꯅꯤꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄ꯭ꯂꯦꯟ ꯑꯁꯤ ꯃꯐꯝ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯍꯣꯅꯣꯂꯨꯂꯨꯗꯒꯤ ꯍꯤꯂꯣ, ꯃꯨꯋꯥꯏ ꯑꯃꯁꯨꯡ ꯀ꯭ꯋꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯍꯨꯝ ꯑꯁꯤ ꯄꯥꯏꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯞꯁ ꯈꯨꯗꯤꯡꯃꯛ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯏꯈꯤ, ꯂꯣꯏꯅꯅ ꯑꯏꯪ ꯑꯁꯥ ꯍꯥꯏꯕꯗꯤ ꯋꯦꯗꯔꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯈꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯔꯣꯕꯥꯔꯠ ꯁ꯭ꯀꯣꯟꯁꯇꯦꯃꯔ ꯆꯍꯤ 94 ꯁꯨꯔꯕ ꯄꯥꯏꯂꯣꯠ ꯑꯃꯅꯤ, ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯕꯣꯏꯡ 737 ꯑꯁꯤ 6,700 ꯐ꯭ꯂꯥꯏꯠ ꯑꯋꯥꯔꯁ ꯍꯦꯟꯅ ꯄꯥꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯄꯥꯏꯂꯣꯠ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯐꯥꯔꯁꯠ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯃꯦꯗꯂꯤꯟ ꯇꯣꯝꯀꯤꯟꯁ, ꯃꯍꯥꯛꯁꯨ 36 ꯌꯔꯁ ꯁꯨꯔꯕꯤ ꯍꯥꯏꯔꯤꯕ ꯁꯦꯝ ꯕꯣꯏꯡ ꯃꯣꯗꯦꯜ ꯑꯁꯤꯕꯨ 3,500 ꯃꯥꯏꯜꯁ ꯍꯦꯟꯅ ꯄꯥꯏꯔꯕꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯏꯂꯣꯠ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯍꯣꯅꯣꯂꯨꯂꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯉꯩꯗꯒꯤ ꯐꯥꯔꯁꯠ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕꯤ ꯃꯦꯗꯂꯤꯟ ꯑꯁꯤꯅꯁꯨ ꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯗ꯭ꯔꯤꯉꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯔꯤꯒꯨꯂꯔ ꯄ꯭ꯔꯤ ꯐ꯭ꯂꯥꯏꯠ ꯏꯟꯁꯄꯦꯛꯁꯟꯅꯆꯤꯡꯕ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤ, ꯂꯣꯏꯅꯅ ꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯄꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯌꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯄ꯭ꯂꯦꯟ ꯑꯗꯨ ꯍꯣꯅोलुलु ꯊꯥꯗꯣꯛꯇꯨꯅ ꯃꯣꯏ ꯑꯃꯁꯨꯡ ꯍꯤꯂꯣ ꯇꯝꯅ ꯄꯥꯏꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯣꯛꯄꯤꯠ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯐꯝꯗꯨꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯑꯗꯨꯕꯨꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯤ ꯂꯧꯔꯝꯗꯦ꯫ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯣꯛꯄꯤꯠ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯔꯣꯏꯕ ꯁ꯭ꯀꯦꯗ꯭ꯌꯨꯜ ꯑꯣꯏꯅ ꯄꯨꯡ 1:15 ꯆꯠꯄ ꯃꯇꯝꯗ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯔꯣꯏꯕ ꯇ꯭ꯔꯤꯞꯀꯤꯗꯃꯛꯇ ꯄꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ 95 ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯗꯨꯒꯤ ꯃꯅꯨꯡꯗ 89 ꯑꯃꯅ ꯄꯦꯁꯦꯟꯖꯔꯁꯅꯤ, ꯄꯥꯏꯂꯣꯠꯁ 2, ꯂꯣꯏꯅꯅ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟꯠꯁ 3ꯅꯤ꯫ ꯂꯣꯏꯅꯅ ꯀꯣꯛꯄꯤꯠꯇꯨꯒꯤ ꯑꯣꯕꯖꯥꯔꯚꯔ ꯁꯤꯠꯇ ꯂꯦꯡꯗꯅ ꯂꯩꯔꯤꯕ FAA ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯂꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯤꯑꯣꯏ 95 ꯄ꯭ꯂꯦꯟ ꯑꯗꯨ ꯇꯣꯡꯂꯛꯈꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯔꯣꯏꯕ ꯇ꯭ꯔꯤꯞꯀꯤꯗꯃꯛꯇ ꯄꯥꯏꯔꯛꯇꯨꯅ 24,000 ꯐꯤꯠ ꯋꯥꯡꯅ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯡ 1:90 ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯥꯍꯨꯂꯨꯏ ꯑꯃꯁꯨꯡ ꯃꯨꯋꯥꯏꯗꯒꯤ 26 ꯃꯥꯏꯜꯁꯃꯨꯛ ꯂꯥꯞꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯊꯥꯖꯗꯕ ꯊꯣꯛꯀꯅꯤ ꯈꯪꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯣꯛꯄꯤꯠ ꯑꯗꯨꯗ ꯐꯝꯂꯤꯕ ꯀꯦꯞꯇꯦꯟ, ꯐꯥꯔꯁꯠ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯑꯣꯕꯖꯥꯔꯚꯔ ꯃꯈꯣꯏꯅ ꯇꯥꯕꯗ ꯅꯥꯀꯣꯡ ꯑꯁꯤ ꯄꯪꯁꯤꯟꯕ ꯌꯥꯕ ꯌꯥꯝꯅ ꯀꯟꯕ ꯁꯥꯎꯟꯗ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯔꯨꯛꯀꯤ ꯃꯊꯛ ꯊꯪꯕ ꯔꯨꯐꯀꯤ ꯁꯔꯨꯛ ꯑꯗꯨ ꯀꯣꯝꯂꯛꯇꯨꯅ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯨ ꯍꯟꯊꯔꯛꯅꯕꯒꯤ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯔꯨꯐꯀꯤ ꯁꯔꯨꯛ ꯑꯗꯨ 18.5 ꯐꯤꯠ ꯁꯥꯡꯅ ꯐꯛꯇꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯏꯊꯣꯛꯈ꯭ꯔꯤꯕ ꯁꯔꯨꯛ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯣꯛꯄꯤꯠ ꯑꯗꯨꯒ ꯄꯦꯁꯦꯟꯖꯔꯁꯤꯡꯁꯤꯅ ꯐꯝꯂꯤꯕ ꯃꯁꯤꯒꯤ ꯇꯥꯏꯅꯐꯝ ꯖꯒꯥ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨꯒꯤꯗꯤ ꯁ꯭ꯀꯤꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯐꯥꯔꯁꯠ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯗꯦꯕ꯭ꯔꯤꯁ ꯍꯥꯏꯕꯗꯤ ꯑꯇꯣꯏ ꯑꯀꯥꯏ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯏꯗꯨꯅ ꯂꯩꯔꯦ, ꯐꯛꯇꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯀꯣꯛꯄꯤꯠ ꯗꯣꯔ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯪꯀꯠꯅ ꯌꯦꯡꯂꯨꯕꯗ ꯏꯍꯥꯡ ꯍꯥꯡꯂꯕ ꯕ꯭ꯂꯨ ꯁ꯭ꯀꯥꯏ ꯑꯗꯨꯗꯃꯛ ꯎꯔꯝꯃꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨ ꯅꯥꯛ ꯌꯦꯠ ꯅꯥꯀꯟ ꯅꯥꯀꯟ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫
cockpit aduda leiriba miyoi khudimak oxygen mask option duna aircraft adu captain aduna control tawkhre captain aduna speed brakes sinaduna Muai Island da leba khwaidagi nakpa airport amada land tonanaba honaraklami laibak fabana maduda tongli passengers khudimak magi famfamdagi lengdana lerami adubu plane aduda yauriba ngasaki flight attendants ahumdudi masagi mathaumakni khanduna left tuna adumak lerami makhoi ahumdugi manungda plane dugi mamang thangba sarukta leriba attendant amadi ngasaki phaktoktuna paithokriba roof aduda mahaksu paithokirami atopa attendant ani aduna plane adugi laimaida gyan mangduna takhirami ani dugi manungda amadi gyan pungang mangki aduga amana hawatpa ngamda khutna khotuna passengers sing adubu mateng pangnanaba sem sare tanja aduda pilot sing aduna maranakpa airport adugi air traffic control ga pau phonaduna emergency signal pinanaba honarami pilot sing adu hawraba khonjel adugi marakta pau phonaba ngamdrabada body language khaktana makoigi pau phonanabagi maramam oirami pilot sing adu makoigi radio adu work toribra loinana makoina plane adu manage tongnanabi damakta message deliver tawkhrabra haiba fawba khangba ngamkhide loinana pilot sing aduna plane adubu control toba ngambagi wangmada laikhirami adubu ngamliba makhaidi first officer aduna captain adubu pau phaunaduna captain adugi mateng pangnanaba honarami adubu makhoigi plane adu laimaidagi 14,000 feet ki mathakta leiribana controller singduna makhoigi emergency message adu phanglamde hariba 14,000 feet asi yaruklabada makhoigi emergency message adu phanglaba matung emergency landing gi damakta sem saba hawruklami adubu asigomba emergency gi damakta khwaidagi maru oribadi airport control tower aduna 911 da hana dial togadabani madugi sumatakta controller sing aduna plane adu yaurukliba passengers donena crew members sing adu asokapan yaurukduna makhoigi damakta medical help dakar oigani habasisu khanjelude maramdi crew members sing adugi message aduda rapid decompression thoe aduna emergency landing dakar ore habasi khaktamak khangalakpanani plane adu samudra ki laimai dagi 10,000 feet awangba lantharakle captain adu mahaki oxygen mask lothokre loinena mahaki sizinarabba speed brakes kudimak thadokre plane adu Kahului airport ki ani suba runway tamna paitharaklame captain adugi command matung ina the first officer aduna landing gear thadaba hawaki adubu indicator light adudi mathau torukide makhoigi dasa asi madu khakta natre plane aduna runway adu tamna paitharakpa matamda oi thangba left engine adusu fail oikrami maramaduna plane adu akiba mawongda thak nikpa hawraklami captain aduna fail orba engine adubu restart taunanaba honarabasu mai fakide pung amaga minute yankai mapan haibadi plane asina aroiba trip adugi khongsanba horak padagina minute kunthraga manga leireba matung Aloha Airlines flight 243 asi Kahului airport ki runway adu touch taunanaba honaragle asigumba plane ama oibagi shaktam mang taklaba asigumba plane ama landing tawba haibasi thokidriba thodo amani plane adu lepnanabi damak engine ama fail oikrabasu mathau ningthina tawriba engine adu sejinaduna reverse thrust haibadi mamang thangna cheliba plane adugi ayangba speed adu khara makai hanthanduna plane asibu lepnanaba honarami plane aduna hek lepaga yauriba crew members loina passengers sing adu lathoknarabagi sem saba hauki nasaigi roof aduda paithokriba attendant adu natana landing tawro plane aduda yauri passenger kudimak hinglami